Drug lalon bani haiba miyo ema heroin powder ga konana security force ki kangbu muna fare hairi heroin powder ga konana fare ba miyo edo Bishnupur district ki Kwakta Khuman ward number 5 tagi MD Arup Khan Ifam atopoming Khansa mahaki chahi kunga taruk sore miyo si Paugak Chow Ikai police station na konba National Highway number 2 Tidim Lambi gi Kwakta Sabal Laikai dagi sapon case tara da haplaga purakpa heroin gram chamaga taraga humdoi romga konana fabani Mangondagi makong mari panba gari ama amadi SIM card ka loinaba mobile handset amasu fangle hairi Bishnupur district ki Moirang police station na konba Kwakta Tera Khongsangbi bazar dagi security force ki kangbu mana drug lalon bani haiba miyoi ani amasu fare hairi farba miyoi ani edu Kwakta ward number 8 KMC dagi MD Naziruddin atopming Babu Phisubam mahaki chahi nifuguni thoi sure amadi MD Altaf Khan atopming boy Moizing Mayum mahaki chahi kuntraga ma thoi sure makhoi ani dagi sapon case kungani thoi da hapa heroin powder gram chani ga yankhai ga taruk makhong mari panba gari ama mobile phone ani fare hairi